कांग्रेस लुसिंगबा राहुल गांधी की थबक थोरम सिंगदा एमपीसीसी ना सॉलिडरिटी उतुना रैली चन्ना बहनबदा पुलिस ना थिंगदुना चलहनखिद्रे लिसिंग अमा चमापन यांखै माथोइदगी लिसिंग अमा चमापन हुंफु माथोइ फावबगी मनुंगदा मणिपुरदा मिटॉप लाख अहुम रोम चंगलखी JCILPS ना पौना बाजारदा नॉन मणिपुरी सिंग मसक खंगदोकपगी ड्राइव सथखरे ड्रग सप्लाई तौबा मियोय अमा हीरोइन ग कोनना फारे कुंबलंपाक्ता ट्राई नेशन इंटरनेशनल फुटबॉल मैच मनुंगदा KTM 250 मोटरसाइकिल अमा हुरानख्रे लमदम असिदगी ड्रग मरु फंगना उथनबगी पांदमदा पाइखलिबा वॉर ऑन ड्रग्स असि मियाम याउदना माइ पाकपा ngamloi हाइना सगोलबन केंद्र के MLA RK इमोना फोंदोख्रे खुरमजरी पायस न्यूज की मणिपुरी पाव मियंग ताबिरी पुमनमकपो तराम नोक्सरी COVID-19 दगी ngakthoknanaba khuttoina hambiyu hand sanitizer sizinnabiyu mask upiyu fit taruki distance sambiyu yaribe make vaccine dosuna kapthokpiyu section manapumna make yaiphabani hojing mapongoi ba pau pizari कांग्रेस लुसिंगबा राहुल गांधी सिना लेबाक असिगिदमक तौरिबा असेंब थबक थौरम सिंह सौगतपा ओइना मणिपुर प्रदेश कांग्रेस कमिटी MPCC ना सॉलिडरिटी उठख्रै ngasi MPCC की मिटिंग मखादा ब्लॉक कांग्रेस कमिटी NSUI यूथ कांग्रेस कमिटी अमदे महिला कांग्रेस कमिटी ना पुन्ना सॉलिडरिटी उठपगे खोंजंग अदुगा मरी लेनना MPCC की वांगांगलोय एन भुवेंदाना पाउमिसिंगदा फोंदोकिबदा ngasi सॉलिडरिटी उननबा रैली अमा चटनबा MPCC की ऑफिस तगी थोरकपदा गेट ममांगदा यामलबा पुलिस न थिंगबदगे चटपा ngamkhide राहुल गांधी बो सूरत की कोर्ट अमना ताखिबराय अदु आइन की थोंगदा थेंगनरगनी इंडिया की प्राइम मिनिस्टर नरेंद्र मोदी का अंबानी का करी मरी लेनै अंबानी न तेन खरबा मतम खरा असिदा करमना सेल पाइरक लिबनो हाइबा जॉइंट पार्लियामेंट्री के कमिटी अमा सेमलगा थिदोक हनगदबनी मियाम की दमा कथोकलबा राजीव गांधी अमदी सोनिया गांधी की मच्चा राहुल गांधी ना लेबाक असिगे अमदी मणिपुर मियाम की अफबा चुंब थबक तौरकपदा अखोय पुमनमकना सौगतपम थोई हाइखी कुमजाली सिंगनी तरामापल की डिफेमेशन केस अमगा मरी लेना ngasi सूरत की कोर्ट अमना कांग्रेस पार्टी की लुचिंगबा राहुल गांधी बु मरा लेरे हैना लाउथोखिबगा लेना राहुल गांधी बु सही अनि जेल द लेना बा चैराक पिखिबनी पनबयाबदी हौखिबा कुमजाली सिंगनी तरामापल की लोकसभा मिखलगा मरी लेना सही अदुगी अप्रैल की 13 कर्नाटका की कोलार द पांगथोखिबा मिखल की रैली अमदा राहुल गांधी ना प्राइम मिनिस्टर नरेंद्र मोदी याउना नीरव मोदी ललित मोदी की मिंग पल्लगा हुरान बसिंगी मिंग सिंग असि करिगे मोदी ओइरिबनो हाइना फोंदोखिबा वाफंगी मायोक्ता गुजरात के हानगी मिनिस्टर फुनेस मोदी ना केसमा फाइल तौखिबनी चीफ जुडिशियल मजिस्ट्रेट अमना अखोई लीडर श्री राहुल गांधी जी की मथक्ता जजमेंट अमा तारखिबदु अदुग मथक्ता कोई सुसुई सुइदना जुडिश कोई लीगली जुडिशियरी द कोई थेंगनगनी चकनी अदुगिनो तोंगान थमग्रकाना ngasi अखोई श्री राहुल गांधी जी ना पार्लियामेंट दा अमसुंग मपानदा JPC की दमकता कोई की डिमांड JPC करी दमकता JPC लैरिबा भारत प्रधानमंत्री श्री नरेंद्र मोदी जी सिगा अदानी ग्रुप अदानी करी मरी लेनबगी कमदौना अदानी ग्रुप सिना असुगी मचिक पैसा पैखलैबनो करिगिदमक्ता मसी कमदौना मागी ग्रोथ कंपनी सी खमकी ओइबा क्रोनिक कैपिटलिज्म सिना मरम ओइ हायगना पैसा असुगी मचिक पैखलैबनो हाइबगी मतांग सिगी करी रिलेशनशिप नो हाइबसे JPC खक्तन थिजन मंगमनी मदुगी JPC तौगदबनी भारत की दमक्ता मणिपुर की प्रजा की दमक अचुमगी दमक्ता लैरिबे श्री राहुल गांधी जी ना मसीगी वहां जे हंखिगनी हाइबसे भारत की प्रजा पुनमक ताखिगनी हाइन हन हाइबिखरे इनर लाइन परमिट रिन्यू तौदबसिंग भरादा थमलिबा युम्बुसिंगना दायित्व लौगदबनि हाइना JCILPS के कन्वेनर फुलेंद्र कॉन्समना फोंदोख्रे ngase इम्फाल की पौना बाजारदा जॉइंट कमिटी ऑन इनर लाइन परमिट JCILPS ना लेप्तना संगसिलकलिबा खोंजंगी सरुगमा ओइना पुलिस याउना ड्राइव सतबदा मियोय जहमरोम मसखंगदोखी ड्राइव अदुगा मरी लेना फुलेंद्रना पाउमिसिंगदा हाइखी मदुदी ILP की पास पाइरमदबा अमदे मतम लोरबा पास
pairamba non Manipuri kaya yauramba thengnakhibaga loinana miyoi kunthrarom phagalaba matung city police ta khusina khrei mahakna makha taraduna JC ILPS na mitop sing masak khangdokpagi thabak lepalaitana changsiliba asi makhatana adumak changsin khigani JC ILPS na Manipur lengakta lamdam asida changsilakliba mitop sing khangdokpagi vezier asi kumja lising ama chamapan yankhai mathoi ohenaba taknaduna lakliba sisu lengaki maikaidagi lising ama chamapan humpu mathoi lepliba asi yaba ngamloi lamdam asida lising ama chamapan yankhai mathoi dagi lising ama chamapal humpu mathoi phawagi manungda mitop lak ahum rom changsilakre haibagi chapsaba report lai haiki Sanksi Japan itu segi matung lesu koi leba ini koi ki kalau city ki manung kapten tanah tongan pun cing lesu koi high drive bersih koi makah tanah sanksi jagi ni aduh leba problem sih nasi koi guna tengami nana pa jadi mayam pun manusia tongan pun not only jasa kita jauh kapten tanah koi leba local ki club sih aduh ki tongan pa koi organisasi sih nasi so gua koi support gua aduh ni koi na kamsi sih aduh government ki kita confusion mana government na koi jasa pidong tadi yang clear mana aja deh kalau bezier ada di midok penduk pagi natraga pagi indigenous people penduk pagi for say 1951 da kalau bezier wajib tu nahi bezier so far we have been demanding koi so koi adu demand se koi kanjani adu makatan se koi kanjini 1961 je masih mede koi taseng strongly koi jasa di side yang deh SP Imphal Iski Lamjing Makhada Imphal Iski CDO gi OC amadi Hengang Police Station gi Inspector Anina Luching Makangbu amana ngarang numidang pung 8 taba aduaida mayai kaba drug lalon bane haba miyoi ama heroin crime zani yang khaitaret ka konana fagat khrei pharba miyoi adudi Muhammad Ilyas Khan Ilyas Sana Sahi Kulumdoi apokpa MD Abdul Wahab Thobal District manung sana leiba irong mathak lekai degi ni hairi akak namba pawama fangbadegi chathakiba operation aduda sapon gas kunma thoida haptuna thamlamba heroin adu fagat bangam khibani loinana mahakna drug lalon bada season bani haba Suzuki Maruti car amasu police na seize tawki gazetted officer executive magistrate amadi mafam adugi micham anina sakhi oiduna mahakbu police na fagalaba matung hangang police ta sinaki loinana makhata na thijinnaba police na case amasu register tawkra hairi Registration number yaudaba KTM 250 motorcycle amangarang Imphal Kumbalampak area Tri-Nation International Football Match Sathakiba Manaktagi Huran Krahaibagi Matangda case amalakpadagi ngasi CDO Imphal West ki OCP achawbana luching matim amana Thobal Police Control Room da mangzaunana pau piraba matung lilongi tongan ba mafamda thiba humbagi thabak sathakhrei operation aduda KTM 250 motorcycle registration number yaudaba ama phagat bangam khi loinana Police na fangliba motorcycle adu huran kiba gari adu oigani haina chingnabaga loinana makhata ba thabak lokatna ba Imphal Police ki OC da sinakre haidi Lamdam asidagi drug maru fangna muthatnabagi pandamda thawai hakchang yauna Chief Minister na paikhatliba war on drugs asi miyam yaudana mai pakhan mangamloi haina Sagolban Kendra gi MLA RK imona phongdokhrei ngasi Sagolban Tera amudon akham lekai da Global Furniture Brand Hatil gi showroom ama hangdokpagi tharamda wafamasi MLA na phongdokhibani tharamaduda 1 gi corporator RK Jiten Director Finance and Accounts MD Mizarur Rahman Mamun Amiyagi President S. Rishi Kumar amadi Managing Director Bagyabatina Thoiba Mitung oina saruk yaki MLA RK Imona Makataraduna Tungi Kunai Kananaba amadi Hogalakliba Nahasingbo afaba lambida puraknabagi damag war on drugs asi yamna mathau tai war on drugs asi mai paknanaba khotnabada club maira paibi mama mapa oibesing amadi CSO singi achauba thodang lai haiki ngasi hangdokliba showroom asina Manipurda hatilgi Ahum soba showroom ni miyamna apamba potlam sing yamna laina khudak ta phangba haibase chawkhalakpagi mami amani haiki ena tungda pharakado bugi lambi sida koi yamina bamada ka tai masi tawdragadi tungda koi loina ma awaba tarani kananu sugumba tawraga leitaba yawi overdose raga leitaba yawi si saraga si thaga aduna sigum yam si yam toimalle koi manipurda
aduna akhoi manipur sakhulanchi manipur da tungda aphawa porokse haise sigumba step tangai phana lokhali law sim se koi punamak sabonina si MLA ga CM ga matungna ka sung ngamoi praja gi mateng da ka tai akhoi jaga jaga da lekai lekai da asoi ba awat pa lego myam se masim mingamina ba da ka tai pau pi ba da ka tai akhoi gi police sing da the civil officials sing da pau yom da ka tai aduga moi sing si akhoi mateng panga rectify to ba ga da awa asoi ba myam do masim mingamina ba da koi punamak yom se Laiden kabi maning lekai area da aina thingkrabala lolo prepak progi kadar khara laide haba akaknaba pawma phangbadagi CDO Imphal West ki OCP achoba maidaina lusing makangbu amana hairiba mafam aduda thiba humbagi thabak chathabada prepak progi kadar ama fare hari farba adudi Chandam Chandramani Singh Sahini Fumanga Ilyas Gambhir Apopole Kidraba CS Thambau Laiden Kabi Maning Lekai Degini Mahakna Haidorapagi Matung Ina Laiden Kabi Mamang Lekai Degi Sorokhaibam Kamba Maitei Koba Myoy Amasulup Asigi Finance Section Ge Commander ni Haiba Kambaton Ge Paktak Makada Recruit Tauki Hairi Mahakna Haidorakpadagi Police na Kudakta Laiden Kabi Mamang Lekaida Sangsinduna Thiba Humbagi Tabak Satabada Sorokhabam Kamba Maitei Hairiba Myoy Adu Pagat Pangamki Makoi Animaglub Asigi Makok Thongbana Hairakpagi Matung Ina Lagliba Nimit Kharani Asida Myanmar da Satnanaba Thaurang Tarambani Hairi Akaknaba pau phangbagi matung ina Bisnupur Police samadi mapan suba Assam Rifles ki kangbo amana ngasi aina thingkrabala lolob RPF PLA ki kadar ama fagat pangam khrei pharaba myoy adudi wahengbam paikhoma maitei Elias Nanau Elias Akajau sahi kontrahum doi apokpa W Pahari maitei kumbi thinge lekai dekini hairi Bisnupur Police ki SPN Herozit ki lamjing makhada additional SP Roni Mayangbam ki lising makhada Y Sakti Sen Singh OC CDO Bisnupur na lusingba Assam Rifles ki personnel sing yawba kangbo aduna pharba myoy adu Bisnupur amadi Imphal West ki tongan ba lenga ki amadi lanai gi myoy singdagi nam haduna sel khaibada chenaba myoy ni hairi mahakna haidoropagi matung ina mahak lup asida haukhiba kumja lising ani tareta lup asigi ke bakoba amagi makhada lup asida yawduna Army number 2873 Funky mahak ngasi ayupong taramathoirom taba aduwaida masagi yum kumbi thinge lekai laibong makhongdagi phagalaba matung makhataba ain gi thabak lokhatna ba kumbi police station da sinakre hairi Society for Emergency Medicine India Semina Sinduna Emergency Medicine ni matangda nomagi oiba CEM awareness program amangasi Imphal Hotel ki Sangai Holda pangthokre thorom aduda Dr. Ramyajit Lahiri Dr. Sudip Chakrabarti na wangangloi oina saruk yakibaga loinana RIMS ki Medical Superintendent Professor Sanjip Napram amadi Jennings Orthopedic Department ki retired Professor I Ibom Sana moderator oina saruk yaki thorom Madhugumari Lenana, Imphal Hospital gi Emergency Medicine Consultant Dr. Lakshmi Kangjamna Phongdorakibada Emergency gi oiba case sing lakpada Emergency Medicine gi kanaba khangba mathau tai sel khara changlabasu Emergency Medicine asi hospital khudingda thamlabadi mioi kayagi punsi kanmangamgani haiki aponi lamda emergency medicine gi tangda mina ayamna khamne ai thana ai emergency medicine doctor ni hanu matanda ayamna mina emergency medicine haibani kanbo hana amiri aduna akoina ga kiye mina as the awareness program doctor mayam akoina pullana ngai hoina hani update tongba emergency sina kari anongba lai adagi emergency da akoina hospital mayam sina kari implement tongba yai ano lai haptan ba yabra adagi patient lai ma matam da akoina matam yam tang bu yawi emergency da golden hour haibam lai golden hour da akoina thabak de thuna tahori ngi akoina emergency patient la matam da yam da sawai kan ngam ni hospital ni resources hena hapelaga patient ni thawai kan laga dan hospital look quality kan da ngam ni ada king di pandang ni loina na akoina na emergency ni king ni hena de More ADC Office ki Multipurpose Hall da Mars Kulumdoi asidagi April manga fawba pangthokadaba Training of Community Volunteers of Tengnoupal District in Disaster Response under Upscaling
Abda Mitragi Manungsana National Disaster Management Authority na Department of Relief and Disaster Management, State Disaster Management Authority, Government of Manipurga Kusam Naduna Haudokshre. Program aduda Okram Asoba Singh State Disaster Response Force ki Sub Commander na Thauram Asi Abda Mitra Central Scheme gi Makada Pangthokpani Haiki Manipur State ki oina volunteer mioi Samapan Khalakpada Tengnopal District ki Manungsana Morep Subdivision gi oina volunteer Yankai Kannabagi Pandam Thamli State Disaster Response Force ki team amasung Central Government ki National Disaster Response Force na disaster thengnarbadi amang ata misimina asok opan tholakpa kayadagi khara makhaidi ngakthokpa ngamgani haibagi pandam da program asi pangthokpani hainasu phongdokhi India the Manipur State Disaster Response Force hana hariba team si leire then India government goina NDR hana National Disaster Response Force hana leire adumba lariba forcing jing ngai na ka ma disaster ma tholok matamda hariba force ko khopla ngai na banda anba response kino pi di response kana oigan haidi local ni mi oibam thokpa oigadoba adumna oiragadi hena adumba disaster amda tholokpada amata misimina asopon kya dagi khara makhadi ngang thokbu ngangbani haibagi pandamda hariba district da koi Manipur ki oina mi sapan khalakpada koi ngasi hariba moregi dumba energy complex pangthoi mi yankhai gi hariba program ji pangtho matungda makhoida locality ki oina nataga state district ki oina kariumba hariba experting NDRF amtu SDRF laktingai da makhoina responder mo oina first responder oina harib thabok si pangthona khona da training program ji pangthoksen Haisnam Sagai Apun Malupki, Hauzik, Haying Kongbal Haina Kangnariba, First Emerge, Nongpok Tang Madalariba, Mafamasida, Langakna, Lam Eker Ani, Chauba Mafam Ama, BBU Haina, Lup Asigi President, Haisnam Kulachandrana, Fongdokre, Hiramasigi Mari Lenana, Manipur Press Club the Pangtokpa, Paumisinga Unabada, Kulachandrana Makatana Hai, Hairiba Mafamasi, Haisnam Sagagi Ipa Ipusingna, Hanna Kunda Laita Duna Lairami, Masida Kumza, Lisinga Matsanipan, Marfudrama Twegida, British Government Security Tamnana Bagidamak, Lawson Kibani, Madugi Matung, Independence. Panglabakanda Manipur Rifles na amok Lawson Kray mahak na makatara duna hai mafam asida kumja lising matsanipal kunipal amadi lising matsanipal ni fuhum doida Maharaj Gambir Singh amadi narsingana Haisnam Lairembi Panthoibigi ahak panung yungkhatlamki Lengak nasu mafamasi archaeological site oina kumja lising amachamapan marfudrada lauthoki belai krahaiki aduna mafamasida ima Haisnam Lairembigi laisang sanana bahotna bada lengak namit yengsangbiyo haiki Manipuri Youth Front Assam Mefagi Mikap Toklasi Ekoi Haiba Kolau Puduna Zaliba Concert Ngasiga Thana Numitarani Toy Sukre Ngasi Ayu Kasa District Lamagram Gi Yensembam Padmabati Gi Yumda Kongsan Bauki Lamagram Kunau Daleba Toksom Sandini Chanu Gi Yumda Mifam Pangtoklaba Matung Sonabari Ghat Fauraga Krishnapur Kunda Prem Singi Yumdagi Amuk Silsar Sonai Road Taraga National Highway Taraga Bawaljur Kun Yauki, Bawaljurda, Oza Okram Suramani ki Yumda, Ozaga Wari Sanarba Matung, Bawaljur Pauraga Amu, Ramanagar Tukotam na Laklagangasi, Tukoda Numidang, Potaragani. Ngasi Pabada, me Fagi Konglo Isingna Punna, kilometer, Sama Marfudrama Toy Sapangamle, Eduga, Punna, Maitei Amasung, Mitei Fangal Nat, Taba Kul, Marfudrama Toyda, Imalolgi, Pauzel Sandopangam Krehari. Khongchesing asida hayengdagi koi berakal khema power koi tarapu taraga burokhralomda leiba koi meitei kunsing loina koi udagon constitution leiba meitei kunsing chatla matungda koi khongchadasi koina hokhibam pham baskani chandabuda mulo sangadomin loina makhada na koi khongchadasi da koi chatpa ngamhodoba phun macha macha khara koi thadoklam koi khongchadasi loisila matungda koina meeting ama oina phambai khudong saba lojage haina koi maifagi makeup thosi ekoi habe kholao si thungan ba hona jagani koina makada na chakado kunsing asida koina lakpada kunsing asina koi butaram no piu habese maifagi magi degi meyam dai koknona nologna pauchanjari Lagliba Mars Kuntaretagi, Lining Sanamahi, Temple Vote LS TVG Member Secretary, Maisnam, Sibida Luang Naluchingba, Muitarani Twin Sabatim Ama, Bangladesh Kidamag, Infal Tadok Lagani, Wafamasingasi, Lining Sanamahi, Temple Board, Manipurki, Makada, Bangladesh Ki, Gunagaunda, Sanamahi Sanglil Amadi,
सोनापुंग साबगी उरेप उयुंग तंबा चटननबा मियोय सिंगदा याइपा थौजाल पीबदा सरुक यारादुना LSTB गे वाइस प्रेसिडेंट विद्यापति चेंजमना हाइखिबनी असिगुम्बा संगलेन असे सानबगिदमक LSTB गे मिजेंग मखादा फंड ड्राइव कमिटी अमसु सेमले कमिटी असिगे कन्वेनर ओइना सौग्राकपम हेमंत खनख्रे अमदी कमिटी अदुदा रंगीलाल अमदी हैप्पी राजन सुयावरी संगलेन असि सानबगे मतेंग ओइना जिरी अपुनबा सनामही लाइनिंग लुपना लुपा लिसिंग यांखै पांगने हाइना थाजबा पिरकले LSTB गे इसै लोइसंगे कांगबुनसु मतेंग पांगलख्रे हरिबा बांग्लादेश दा असिगुम्बा संगलेन असि साबना मैतैगे लेंगदबा युंबी अमा युंगदबना मणिपुर लेरिबा लाइनिंग थौ लेमरिल अनि की खुबम यारिबा इमुंग खुदिंगमकना अंगंबा मतेंग पांगबिनबा अपील तौरकले मितै इनाट की हुयन लालोंग सिंदम संगलेन सिंधुना सजीबुगी निनी पानबा नुमितबु सिनहेनबा थौरम पांथोक्तुना लाकपगुम कुमजा असिगिसु ngasi खोंगमन ओक्रम जुथेक्ता लेबा सिंदम संगलेन सिंधुना पांथोक्रे इपा इपुसिंगना चटनरंबा मसिल अमसुंग लेजरिबा मचत्तुगी चटना लमदांग कायदना हैजबा सिनफमदा जही हौबदगी हौना युमपाल लोंदा मरि लेनबसिंग सनपोट खोइबना लांगोल लोइनना पोट पुनबसिंगना खुजु खुलाई इरात थौनीदुना खुलाइसिंग सेम सादुना थमगनी हाइबा चटनबीगी मतुंग इना हुयन लालोंगी सिंदम संग अमो ओइना खुजु खुलाई सेमजिन साजिनबा अमदी मथौ हाप्तुना लाकदौरिबा चही असिगिदमक सेम सादुना थमखी सिनहेनबा थौरम असि सजीबु चाइरावबा हेक नोंगानबगा थबक थौरमदा माइ पाकननबा इरात थौनीबगी निमित अमो ओइना कंदुना थंबीरंबा निमित अमनि हाइना सिंदम संगलेना थादोरकबा जेरोल अमना खंगलक्ले कक्सिंग खोन्याई लेकाई नुपा हलीदल कक्सिंग खोन्याई लेकाई की लमकोई खोंगसत चटखिबा कांगबु अमना वेस्ट बेंगल गी नबदिप्ता लैबा श्री श्री अनु महाप्रभु मंदिर की ज्योति मिथुंग संगी ममांग अमसुंग अकोइबदा तरु तनाना थमननबा लमतु सिट सेंगबगी थबक सथख्रे कक्सिंग खोन्याई लेकाई नुपा हलीदल कक्सिंग खोन्याई लेकाई की सेक्रेटरी नावरेम धनेश्वरना फोंदोरकपदा हिंदू लाइनिंग चटपा म्योय कयाना लाई खुरुमफम ओइरिबा मफम असिदा लाकपदा म्योय सिंगी मिथुंग संग ओइरिबा मफम असिगी अकोइबदा चाबा थकपगी अरेम खाक सेखाइदुना लैरंबा कया अदु तरु तनाना थमनबगी दमक ngasi ayuk lamtu sit sengbagi thabak asi chathabani makha tarakpadasु lai khuramba laklibasing lunana thamnabagidamag mandir panaribasinga punna phaminaduna wari watai su sanakia haina phongdorakle Second International Film Festival da Manipuri feature film asengba iral utnabagi official selection fangle Kolkata gi Kala Mandir da Mars kunmanga amadi kuntarukta naminini chupna sathagadoriba festival asida utnabagi tongan ba lolgi film nipan khangatpada asengba iral su yaurakpani da Suyali film production ge banner makada OC Mairana direction piriba film asigi producer story amadi lyrics Khatri Mayum Subadani film asigi miyoi marina saba team ama festival asida saruk yanabagi damak invite tawrakhibani hairi Malemda lairiba maitai singbo punsinduna sakhatnanaba amadi punsinduna aikhoi amatani habagi pandamda sangsilliba khongjangi manungsana ngasi Assamgi Karimganj district ki manungsana laiba Pathar Kande Lasram Khunda Wall Maitai Council CEC ki Vice Chairman Dr. KN Sanna mefamapu oiduna Wall Maitai Council WMC Karimganj District Committee semkhre Kaksing Municipal Council na Council asina konba mafamda laiba yumthong khudingda amot akai habidi solid waste hapnanaba pigadawriba angangba asangba amadi higok machugi litter bin singasi sizinabagi matangda awareness program ga loinana red green amadi blue machugi litter bin ahum yanthokpagi thauram ngasidagi hawdokhrei waste management source segregation ge awareness program amadi blue green red masugi litter bin singasi yanthokpagi thauram singasi Kaksing Municipal Council na ward ki ward development committee singamadi local club singa punna sinduna ngasidagi lakliba tangku nipal fawba ward tarani thoi laiba Kaksing Municipal Council ge ward khudingmakta mathang oina pangthoklagani hairi
Haukiba September gi tangkun kumja lising ani kunithoida Manipur lenga ki cabinet mifam amana Manipur gi mafum kharadagi yu sungba yonbagi leramba athing balokthokkiba warep adu handokadabani haiduna coalition against drugs and alcohol kada amadi lamdam asigi tongan tongan ba imalup singna chatharakpa democratic oiba khongjang singi sarugama oinanga si hiyanglam wabagai therapist ima ayanglei community holda wakat mifam pangthokre wakat mifam adu all Manipur women social reformation and development samas nupi samas thobal ima therapist maira paibi lup amasung kadaga punna khusamnaduna pangthokpani wakat mifam adu da saruk yakiba miyam aduna Manipur da yu legalization tawba yaroi cabinet ki warep hando u amasung yu dagi Manipur gi miyam kallu haibana singba khola housing lauki lamdam sigi sai nau si haurok ba ma di horok da ba ram ji gi natragana to pa pisa makhan kaya ma lei adam khoi singa chi kuina madau garam na icha chinga si bukan ji ge haidana asuk wana bayong na dina la liba tanja si da khoi gi thangok dana sarkar na di da la chan tawani ai bor pham si khoi maina ba bi phab ban pham chi gi nu ping ruk mayam si da khoi janing de ha di ke pin ki wa pham ji kudak si da gi handok pi haidana hajar Nasi Royal Academy Wangsing Amadi Korilor Sandoklom Wangsing Ani Nasinuna World Poetry Day Thoram School Asigi Auditorium na Pangtokre Di Babulal Singna Chief Guest Amadi School Asigi Principal L Surendra Kumar Singna President Oiduna Thoramadu Haudoki Thoramadugi Haudok Warol S Navadip Singh Editor Kori Iholna Tentakna Thamki Thoramgi Sarukomoina School Asigi Mahiroi Singi Sairing Saidin Nabagi Thorama Masu Pangtoki Malem de Riba Mamalol Bunung Sizaba Kayagi Tengthakol Amadi Hauzik Oiriba Sairing iba amadi pabagi sang hantarak liba kayagi matang dasu punna khangminaki aroiba ina imalon bonung si migi lol yaribe makai aikoi siznaroi si sairing iba amasung pabagi hainabi thamsi hainasu phongdoknaki hauzik pawgi marak thatna tenba break amatang lokjari Electric laktabana maram oiduna asabi ising phanglar haibi nungsa thiningai leitraba Thompson solar water heater contact number 9862669522 ai khoigi address hairangoidung ithamcha karong Imphal West Prekitung da taram noksari makata pa pauda like-minded group LMG Manipurna lamdam sigi kahana waba mayok nariba imung singda minung sigi mateng panglak pagi marfu taruk suba tengbang oina thongju kendra gi manung sanba singjamai khetri lekai de leiba khetri mayum Rajesh Singh jahi kuntra homdoi apokpa lekidraba KSS sauba singda mateng pangkhre haukibe Mars ki tangmari gi numidang athengbada singjamai mayang lekai da numidang athengbada masak khangdaba garina thomlambadagi Rajesh aje huzik aruba phibamda Siza hospital ge ICU de lady Rajesh luhongba tha marirom ta ngairi mahaki imung asi suraga chaba imung ni hauzik hospital ge bill pibangamdana wana leire haba pau tabadagi LMG gi thomisingna imung asigi awaba paudam ge video ama group asigi media partners oiriba singjamai 360 social media da thagat pamatamda puksel sauraba kayana lupa lakh ani lising tara mateng pangbirakhi loinana LMG Manipur gi maikai dagi su lupa lising kun ngasi ayuk Rajesh ki manau nupada khusin aduna imung asigi awabada mateng pangki bani hairi National Highways and Infrastructure Development Corporation Limited NHIDCL ge Project Monitoring Unit PMU nonena sinunangasi none district ki tupulda laiba Saroi Chagotlang High School da nomugi oiba medical camp ma pangthokre Corporate Social Responsibility CSR program gi makhada pangthokibe thawram adu DS Chaudhuri ADP NHIDCL aro Imphal gi mityang makhada pangthokibani haribe thawram adu da none gi DC Joseph Paulin SDO none Paranglong Malingmai CMO none Dr Z Kamai amadi Lieutenant Colonel Sonal Sandra GMP NHIDCL PMU nonena maru ibe mithung sing oina saruk yakhi Kempadu kita makta none PSina doctor amadi medical staff ki akhanaba team ama semduna miyamda health checkup tawduna school tamliba mairoi nupi macha singda sanitary pad hidak langthak amadi school gi oina aro water filter sing yantoki hairi
Kaksing district ki hianglam kendra ki miyam ki lifeline lambi ama oiriba sekmaizin arong nomai khongi lambi ki phibam phatabana miyam ki punsi da kham thengna awaba kaya mayok nare mari lena basingna athuba matamda yangsin biyo haina sekmaizin gram panchayat level multipurpose cooperative society limited na phongdorakle Manipur Rural Development Agency ki makhada Rural Engineering Department na PMGSY Phase 2 ki makhada sekmaizindagi sugunu phawbagi kilometer kun sangba lambi asi semnanaba thaurang tawrabasu paikhatliba thabak sing asi khumang choksin dabagi mathakta mawong maril tadre loinana quality maintain amata tawdre hairibe lambi asi mamang sahi lisingani kunithoi ki March phawbada semba pomloi loigadaba adu hojik phawba ani suba paka tawbagi thabak phawba mapung phana loisindri loinana hairibe lambi sembagi package asigi manung sana culvert kaya retaining wall amade iram nala sembagi thabaksu amata paikhatana laire hairibe sing asina maram oiraga sekmaizin arong tera nomai khong kumbi moirang amadi Surachanpur senba gari sing service tawba lepkhiba matam kuirakle mahairoi amadi lalol itik tawba sing kokta khut hapnariba asi athubada laingakna amadi mari lenaba singna bijeng sangbiduna kokhanbiyu hairi Manipur miyamda maru oina analayengi khudong saba mapung fana phangdraba mafam singda analayengi maramda khangminnanaba paikhalakpa thabak thoram singi manungsana RIMS ki Community Medicine Department na Rural Health Training Center ki health program ki sargom oina asi health talks ki thoram ama Bishnupur district ki Bishnupur Muslim Lekai ward number 2 da pangthokre RIMS ki Community Medicine Department ki head of department amade RIMS ki din academic su oriba Brogan Singh akoizam gi mityang makhada hairiba health talks adu health educator oriba Megachandra Maitaina lusingduna pangthokki department asigi PGT's Dr. Gilbert na intern Dr. Singadu guide tawkhibaga loinana ngasigi health talks ki topic lung cancer worm infestation na chingba asina chingbagi matangda intern Dr. Singna miyamda sandokna thamki loinana health talks da saruk yaba lakhiba sing aduda department asigi lab technician Y Gambir Sana Singh na blood sugar test blood hemoglobin test amade blood group singsu test tawki amade health checkup su tawbaga loinana hidak langthak singsu lemna phangan ki Manipur da khundaminari ba kanglop sing nungsi janana amato iba wakalol galoinana leminaba mathak tai haina International Manipuri Mothers Association imagi advisor Aribam Santikumar na phongdokre ngasi Bamolekai Sangai Part Community Hall da pangthokiba International Manipuri Mothers Association gi kulumdoirak suba mapokumon tharanga mari leinana wafamasi Aribam Santikumar na phongdokibani tharamadu RK Ongvi Kumalema President Ima All Manipur Thangta Association gi Hanagi President Okram Manglem amadi Imagi Executive Member Maisnam Bhanupatina athoiba mithung sing oina saruk yakhi Santikumar na makataraduna saknairaba historian RK Zarzit ki loinabi ima khumalemana mahaki nungairaba mayum thadok lamlaga sangai pat asida lam machet ama leiraga miyamgi damak thabak tawba haurakhi national amadi international gi thakta Bangladesh Tripura amadi mafam kaya da chatuna malem asida nupi oibi singna lawgadawriba thawdangi matangda naha oiribe sing asi mataw karamna kangani amadi karamba mongda chawkhatpa lamdam ama purakpa ngamgani haina lepa leitana hotnaduna ngasi phawba lakli haiki society sida muti sigi thobang ta tai libagi aduga masigi narum si kamai kangade gi aduga karum monga takut pada takut thadu pukal kede ji haini banda masi ji Bangladesh kya jati urala kya linde aduga atu pa sanaga organize to ba muti kangla gi lai thomling kananaba kangla si asane pul lokhoknaba onaba da atu thobang urumba aduga muti adu lena atopa khana chenaba aduga kang machen chinadaba chinadaba haita ta the class university imasi chalai sanai ukhul da tamingonga Ministry of Culture Government of India ki mijek makhada North East Zone Cultural Center NEZCC Dimapur na sinduna center asida March 16 ta pangthokadawriba North East Festival 2023 da choreographic presentation binabagi damak Progressive Artist Laboratory palgi mioi tarungna sabatim amangasi Dimapur ki damak Imphal thadokre Manipuri cultural organization sing lanai oza guru artist singi apunba body ama oiriba Manipur Cultural Council MCC ki Secretary General Takhelambam Syamkanhai singna Imphal gi lamboi khongnang makhongda leiba
palgi complex manakdagi tim adubo lamthaki loinana saliba khongsadadu mai paknana ba ya proposal supiki handakta manipur da pangthokiba G20 summit ke cultural program singe choreographer okiba palgi director guru namairakpam tiken singh sangit nato academy award na tim adubu lusingki tim aduda assistant choreographer oina s sanjita devi amasung t ronald singh music composer da ogit amasung tenau sd set and costume design da cs kunje singh su yauri haina mcc gi publicity secretary na phongdorak le Nimit kharani gi mamangdagi COVID-19 positive oibagi chang wangkhalak pagal loinana hokiba pung kunmarida India da nongna miyoi lising ma chahum COVID positive oiba thengna khi loinana laina asina maram oiraga miyoi ahum lekhidre pagalak pagi chang sada marfudrani par dasmik nipan sinoda hantarakre apunra confirm case koti mari lak nifutaruk lising marfudra mapal samri tara nepal yaukre active case masingna lising tare chatruk supna mangada hengalakre laina asina maram oiraga lekhidaba apun mimi gi masingna lak manga lising kuntra chanipal tara taruk sukre laina asidagi naba faduna discharge tawkiba apun memigi masingna koti mari lak nifu mathoi lising humpu jamapan mufudra taret yaukre laina asidagi ngakthoknaba vaccine kapthokiba apun memigi masingna koti chanikun lak humpu manga lising kunipal hen kre malemgi oina covid license na khwaidigi hena sokhalaba lebak singi manungda USA na ahanba India na ani suba amade France na ahum suba da leide awang nongpok state chingi oina Assam na ahanba Mizoram na ani suba amade Manipur na ahum suba da leide hauzik sana bagi paw mo pizari ngasigi sana bagi pawda Mars ki tang taretagi hauduna Pukhrambam Athletic Club Pukhrambam na sinduna team kunmanga na saruk yaduna satharaki ba the second state level L Thongnawzam Ongbi Mangkulnganbi Memorial 9 Aside Village Open Tournament ngasi losin kre thoramaduda PWD Youth FSS Sports Minister Govindas Konthauzam Education Law and Legislative Affairs Minister TS Basanta Kumar Moirang SC MLA TS Santi Lamlai Kendra MLA KS Ibomsa ex-minister Olukhoina athoibe mithungmen sing oina saruk yaki football tournament adugi final match ta YWA Wangoina All Star kiam gaibo panjal ahum amada maithibe biki Manipur Cricket Association sinduna haukibe February mapandagi tim tarani thoina saruk yaraga Luang Pokpa Cricket Ground zatharakli ba tare suba MNCA W Pralhad amadi W Ramananda Elite Tournament ke ngasi Model Higher Secondary amadi Oriental College Ground da sanakibe match ta Model Club Singamakana race khwaina kamapalbo wicket nipal na maithibe bikre match ki ahan be innings ta race na bet paibada Overtra Nepal ball manga da wicket loine makturga ran Murfudra ma thikak lauduna target ran Murfudra ni thoi thamkhibada model club na anisuba innings da bat paibada overtra taruk ball manga da wicket ani turga ran Murfudra manga lauduna match si mai pakhi Satharagli tournament asigi ngasi Luang Pokpa Cricket Ground da sanakiba match da PTRC pasoina run marida cyclone thangmi banbu maithibe bikre match asigi ahanbe innings da PTRC na bet paibada apiba over kuntra manga loibada wicket nipan turga ran chama humbudra lauki loinana cyclone na anisuba innings da bet paibada innings ki apiba over kuntra manga loiba fawada wicket taruk turga ran chama humpudaruk lauduna match asi maithiki Kangabok Part 3 Public Ground Sanakiba Mastana SCCC Singjamaibu Wicket Marida Semp Kagempalina Maitiba Bikre Metsasida S Triple Sina Ahanbe innings bet by Kibada over Kumapal Ball Manga the wicket Loina Makturagan Mavudrani Toilauki Anisuba innings ta Semp na bet by Kibada over Kunmanga Ball Anida wicket Taruk Turagaran Mafudrahum de Lauduna Metsasi Mai Paki. Manipur Cricket Association sinduna tim tara tokna group ani da saruk yaraga kong makhunau dobi lampakta hokibe February kuntaruk taki hauduna satharakli ba second MNCA Super Play Tournament ke ngasi sanaki ba match ta UCC uripokna PSC kuyatongbo ran humpu humdoida maiti be bikre match asigi ahanbe innings ta UCC na innings ki apiba over tara taru mayok nakibida wicket ni panturaga ran samani futaruk lauki Nisba innings ta PS na obatara humdoi ball ahumda wicket loina makturga ran marfu humdoi lauduna match asi mai thiki
All Manipur Football Association amadi Reliance Foundation ani ko samnaduna chaliba tha asigi tarahum doidagi team Nepalna saruk yaraga loitang football arena da Haudoktuna Satharakhiba Reliance Foundation Development League National Zonal Qualifiers ki ngasi Lamlong Artificial Turf Ground da sanakiba Matam Santos Mutum Minekatan Muhammad Jait amadi MD Nawaz Sharifna match ki minitra Nepal Yankai Taret Humphum doi amadi marfuma thoi chatpada mathang sitna chanki league asigi ngasi sanakiba atopa match da Nesu Khuraina Classic Football Academy Singmairu Mugol amasinoda maitibe bikre match asi mai bakraba Nesu gi amata ngairaba goal na match ki minute nifuma pal chatpada yumna mones na sanki zatharikliba league asigi hayeng match leiroi Housing asiki oiba aying asagi pao amok bizari Manipur ngasi khwaidagi sakhiba chang asi degree Celsius kunmari 10 ama aduga khwaidagi ingbana degree Celsius tarani thoi 10 mari oiki nungsata yawa ising manili chang ayukta sada humbudra Nepal amade nungthilna sada yankai humdoi oiki losilakpada maru iba pau amok Congress Lusingba Rahul Gandhi ki thabak thoron singda MPCC na solidarity utuna rally chana bahana bada police na thingduna chalhan khidre Singama chamapan yankai mathoi degi lisingama chamapan humpo mathoi phawbagi manungda Manipur da mitop lak ahum rom changlakhi JC ILPS na Paungna Bazar da non Manipuri sing masak khangdopagi drive sathakre Drug supply to ba miyoy ama heroin ga konana fari Kumalampak da Tri-Nation International Football Match manungda KTM 250 motorcycle ama huran kre Lamdamasidagi drug maru fangna muthanabagi pandamda paikhatliba war on drugs ase miyam yaudana mai pakpangamloi haina Sagolban Kendrigi MLA RK Imona phongdokre Ngasigi oinadi IS News na pijaba Manipuri pau matang asada loisanjari mityeng tabiri pa pumnamakpu amukana kurumjari